Moreh da Santi Hanjinnaba Mathau Tauriba State Force Singda Landarakliba Kuki Amadi Myanmar Militant Singda State Force ki Officer Singna Laingaki Oiba Order Piraktaba Thidana Chap Chava Thabak Tawbiyo Cocomi Amadi Manipur Miyamna State Force Singidamag Faigak Faina Lepkani Haina Cocomi na Lauthokre Koki Amadi Myanmar Militant Singna RPZ Yauna State Force ta attack Chatharaklaba Asida Assam Rifles na khud thadriba karigino Eastern Commando gi GOC na Eastern Command ki GOC na Moreh gi khongchata Koki militant singna khud tharaklabadi hangani haina wafam kadaida chatkre haina Cocomi na wahang tawrakle Lamfield laiba Cocomi gi office ta paumi shinga unaba amada Cocomi gi coordinator Jitendra Ningombana hai Koki militant singi thawong Henman Kre hautak tamicham praja mari yamna tamthina hatok pikhraba matungda ngarang kautrukta Koki militant singda nongmai round kaya kaptuna attack chatharakre Moreh dasu ngarang amadi ngasi ayuk anganbadagi hauraga State Force singda Koki amadi Myanmar militant singna akanba maongda RPZ yauna nongmai round kaya kaptuna attack chatharakpada CDO personal ama laikhidre aduga personal ahumna asokapan nangkre Fiba masida state amadi central government gi stand karino Moreh gi SDPO oiramba CH Anand hatpada chenaba criminal ani Philips Khongsai amadi Hamkolal mate fariba sipungni fuganipan gi manungda condition amate yaudana thadoktrabadi Koki zone taba mafam singda Manipur lainga ke administration laiba yaroi haina ultimatum thamlakhiba ngarang nahanda Pokhiba Kotu ITLF amadi Koki NP Manipur gi mathakta state amadi central government kari tauri Lub ahum asi anti-national haina khudakta lauthokadabani Eastern Command ki GOC na ikui-kuidana Moreh chatpa matamda Koki militant singna makhata na khud tharaklabadi Assam Rifles na khud hangani haibu wafam adu ngasi RPZ yauna Koki amadi Myanmar militant singna State Force attack cha tharakpa asida khud thadriba karigino Status gi Security Advisor oiriba Kuldip Singh mathau ningthina tawdre mahaki makhada status gi Law and Order Control tawba ngamdre Status gi ground reality khangba matik chaba miyoi amada Security Advisor oin hapiyu Moreh da duty tawriba State Force ki officer singna so lainga ki order ngaidaba thidana Koki militant singh gi mathakta chap chaba action lawbiyu Moreh da laidiba State Force singidama Cocomi amadi Manipur miyam na faigak faina lepkani Manipur laingak na Manipur miyam gi apambagi mayokta thabak tawrakpa taragadi Cocomi na chapchana mayok nagani haina Jitendra Ningombana fongdokhe ngasi gi pawgi mi famaduna ngasi ayuk anganbada Myanmar amadi Koki militant singna Moreh da laidiba State Force singda landarakpada thawaina pontha oikraba commando da attach tawduna lairiba 6 MR gi jawan ama laikhidabada Cocomi na awaba fongdokpaga loinana yumgi awabada su saruk yari haina thamlakli Handan aikodi attack doroba ngasina amuk security personnel ama khud tharaba adu leikhidraba Manipur gi state da akoi mai thi ni sen muksa manarba tanjane sigi tanja sida kari yengduna leiribulu pochine ko na harise numit kharni gi mamang da Moreh da Tikor army yauna GOC yauna madul lakthoki bada kariguma hendi henzela gadi akoi khud asana phali khud tharkani na hai aduna han pi ki ba akoi rest pi ki briefing ni adu hujik are kedong leri gi hujik asana phali khud thadri sigi tanja sida na akoi Cocomi na ngarang na bi ya kanna lauri basa hujik leri ba security advisor oiriba unified command ki chairman bhang masana leri ba session se makontrol to bungam de ma leri ba masau kari no sini sigi phimji ji orakanda Manipur lengang na aroi ba oina miyam ga yabo ware ba ma lawrak to targadi Manipur miyam mana thurpa khoi lawrak warepta aikoi lebak se kang khong amoine sarkine hai khogi Moreh da leriba ima lebak iramdam sigidam de kanna ba nu kyan gi mawang da leriba khawai khubak ta hablaga leriba thido simsina attack to busna da ba sunna gi Manipur state ki government ki ayaba ngai kan sunna gi tawfam tokba khoi peace maintain dawna ba khoner bu thawdong asida marul wan ba Koki militant kang busing Myanmar de la ko kang busira khud tharai se masi tharai busida Manipur gi government tumna election me yaroi aduga madu hanna ba khidamakta CDO singna lawrak ba tawrang khudimukta khoi Cocomi ni lepga leri